mayam adu mayam anouba sahina lakpasida mayam kari anouba tawdoino aidine Leitrabi to Leitrabi hawa ana kaya po mating panggan sige ma ano ba tabiyo na kaya nyo kahit tala Happy New Year mayam Happy New Year Happy New Year ano ba sahina lakpada mayam su nada ekta na nungay pa na minutes kay gino tamsa moy restaurant sibu may shwa mami sibu restaurant hai sidi kharam tam ni kaino kamai ngan doino adu tamsa akhoi akali kata dadi restaurant si thongna loi loi hangdoga ingan phami didi adu mayam aina hanak sai gi oina kwai dai nungai na kumkhiba ek to khiba akoi gi video ma harga di waro to bit 2 do ima nasila ini ayo ri aduga masida aigi role se nan manipuri da yumpan ba mai tin pi amana to oi ado khande da dungsu nungai boy kari boy ai ngon da lakna ba nungai boy kari boy sum tau da na dumba suma role se sika da komale ado yam su nungai ha tare mayam kono mahesh ki from na krom jari anoba sahina lakpada tinjang ka jang mayok taba wana leitana kangla chap jang nungai ya ba oi minar sahina thongni jari 떠오르시오. 그 돈부비시디 머석지가 끼니까이나. aduga mayam hanak 2021 ge ni yaw yo video singda ani am nungai ba hargadi war of the beach 2 je ani am nungai gi ana 2018 da part 1 si thokra matang da hanak part 2 je na pagi nungai bam su ai ngona phangi aduga ai ngona sida si video se da ngona ke acting do da kitang wagi ba ke do hargadi ai nu pi sa bai do koi si kakhat ba jaina koi kakhat ya pamu ba adage si mark sub jilaga nu pi adum sagi ba smile na to gi man sinai si video se na i nungai ge na mayam punamak Happy New Year aduga mathang sahida dina de yektaba tension leitana ingna sikna nungai na pamda oirase akolena ma amamba ahingi maraksida thawan me chakum langnang alere aduga aina mamang sahida am pam ek tawgi ba video ama hairaga di kan war of b2 do adu am nungai gi ek taw ba am nungai na tawgi sinloi na mak sana am pen na nungai na taw ha ba oi ki ha ba tare mine he ya bona te da radha mami ka haje masigi mi usita bisincha pursa salo oi ma purugi mi ya masta pursa salo mo ya ko ga ya nai du ai ya ma ya da ba pursa salo Hokiba sahi 2021 na loigiba anauba sahi 2022 na lakpada mayap na pu kisanongi makidagi harauba nungaiba aphaba nadekta batana thanba sahi ama wersano haina wish bizari aduga 2021 ge na khwai dagi nungaigiba ek tawada khwai pamjagiba hardi Legends of Matai Manao da hokiba video do na oidoini adu ai si aribi ama sabane balai sabi aribi yumpan khangdabi ama karam kada no ai na yumga palaga ipuroi baga lena kena hin mangam gadari basibo puri bungo masu aribi agi bai sang se ubada ngoi dai tabire sai dai
ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯃꯇꯥꯡ ꯈꯔ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯤ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯕꯤꯔꯛꯄ ꯑꯃꯒ ꯑꯗꯨꯗ ꯌꯦꯔꯨꯝ ꯆꯥꯕꯒꯤ ꯁꯤꯟ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯨ ꯌꯦꯔꯨꯝ ꯆꯥꯕꯗꯣ ꯀꯌా ꯆꯥꯏ ꯌꯥꯝ ꯍꯪꯉꯦꯕ ꯑꯗꯨ ꯌꯦꯔꯨꯝꯗꯣ ꯑꯅꯤ ꯈꯛꯇꯅꯦꯅ ꯆꯥꯖꯒꯩꯁꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯃꯤ ꯃꯨꯛꯕꯥꯡ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯆꯥꯖꯒꯗꯧꯔꯤꯕ ꯑꯁꯤ ꯌꯥꯝ ꯍꯥꯎꯕ ꯑꯍꯥꯟꯕꯒꯤ ꯆꯤꯛꯄꯗꯣ ꯃꯗꯤ ꯇꯁꯦꯡꯅ ꯆꯤꯛꯇꯕ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯆꯤꯛꯑꯒ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯗꯤ ꯑꯃꯨꯛ ꯑꯣꯠꯊꯣꯛꯄ ꯑꯃꯨꯛ ꯆꯨꯞꯁꯤꯟꯕ ꯑꯃꯨꯛ ꯑꯣꯠꯊꯣꯛꯄ ꯑꯃꯨꯛ ꯆꯨꯞꯁꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯆꯥꯕꯁꯨ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯗꯨꯒꯅꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗꯁꯨꯅꯦ ꯑꯩꯒꯤ ꯑꯅꯧꯕ ꯁꯥꯌꯣꯜ ꯑꯃ ꯑꯣꯏꯅ ꯑꯩꯁꯤ ꯃꯃꯥꯡꯗꯗꯤ ꯑꯔꯤꯕꯤ 30+ ꯂꯩꯁꯥꯕꯤꯗ ꯁꯥꯕꯅꯦꯕꯀꯣ ꯑꯌꯥꯝꯕ ꯑꯗꯣ ꯍꯟꯗꯛꯇꯤ 18ꯒꯤ ꯃꯈꯥ ꯑꯣꯏꯅ ꯁꯥꯔꯅꯤ ꯀ꯭ꯂꯥꯁ 8, 9ꯒꯨꯝꯕ ꯀꯥꯕꯤ 10, 11 ꯑꯗꯨꯃꯥꯏꯅ ꯀꯥꯕꯤꯗꯪ ꯁꯥꯔꯅꯤ ꯑꯔꯤꯕ ꯑꯃꯐꯥꯎ ꯁꯥꯔꯣꯏ ꯃꯌꯥꯝꯕꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯑꯃꯤꯛ ꯈꯦꯇ꯭ꯔꯤꯅ ꯋꯤꯁ ꯄꯤꯖꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯁꯤ ꯀꯔꯤꯅꯣ ꯃꯥꯅ ꯅꯩꯕ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯇꯧꯔꯗꯤ ꯅꯩꯗꯣꯏꯖꯥꯠꯅꯣ ꯒꯨꯒꯜꯗ ꯍꯦꯛꯇ ꯌꯦꯡꯉꯒꯦ How to ꯅꯩꯕ ꯑꯣ ꯁꯤ ꯇꯧꯔꯗꯤ ꯅꯩꯕꯩ ꯋꯥꯅꯤꯅꯦ ꯑꯗꯨꯒ ꯑꯩꯅ 2021ꯗ ꯈ꯭ꯋꯥꯏ ꯅꯝꯕꯔ ꯅꯨꯡꯉꯥꯏꯈꯤꯕ ꯚꯤꯗꯤꯑꯣ ꯍꯥꯏꯔꯒꯗꯤ ꯂꯤꯖꯦꯟꯁ ꯑꯣꯐ ꯃꯇꯩ ꯃꯅꯥꯎꯗ ꯑꯩꯈꯣꯏ ꯃꯔꯥꯝꯗ ꯁꯨꯇꯤꯡ ꯑꯃ ꯇꯧꯋꯤ ꯑꯗꯨꯒꯤ ꯁꯨꯇꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕ Iyon ole wakal pukning lapna rambi mahaka nagna ramdai asida ꯀꯦꯃꯦꯔꯥꯗꯗꯤ ꯈꯪꯗꯕꯅꯦꯕ ꯑꯗꯨꯗꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕ ꯑꯗꯣ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯃ ꯍꯥꯏꯖꯒꯦ ꯅꯪꯗꯤ ꯀꯩꯗꯧꯔꯤꯅꯣ ꯑꯩꯁꯨ ꯗꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯦ ꯆꯦꯟꯅꯤꯡꯕꯅꯁꯨꯅꯦ ꯏꯁꯥꯁꯦ ꯈꯞꯁꯤ ꯂꯥꯎꯔꯦ ꯍꯥꯏꯕꯇ ꯍꯣꯏꯅꯦ ꯑꯁ ꯁꯦ ꯂꯣꯛꯗꯥꯎꯟꯗ ꯂꯩꯔꯨꯀꯣꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏ ꯇꯧꯔꯗꯣꯏꯅꯤꯁꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯕꯤꯃꯣꯜ ꯅꯥꯔꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯄꯤꯖꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ Hi guys, welcome back to my channel. Ang video sidi in khogi marama sungol prage video or ucharaga. ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗꯗꯤꯅꯦ ꯃꯌꯥꯝꯁꯨꯅꯦ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕꯤꯗꯅꯦ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯑꯩꯁꯨꯅꯦ ꯋꯥꯡꯅꯕ ꯍꯤꯗꯥꯛ ꯆꯥꯔꯒꯅꯦ ꯁꯃꯥꯕꯤꯖꯤ ꯅꯝꯊꯣꯛ ꯑꯣꯏꯖꯔꯒꯦ ꯑꯩ ꯈꯨꯄꯥꯡ ꯊꯥꯒꯗ꯭ꯔꯥ ꯑꯩ ꯈꯣꯡꯄꯥꯡ ꯀꯥꯎꯔ ꯏꯟꯊꯨꯒꯗ꯭ꯔꯥ ꯄꯥꯒꯅꯣꯃꯦꯅꯤ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯉꯝꯃꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏ ꯍꯥꯏꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯨꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯔꯤꯕ ꯆꯍꯤꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯑꯣꯏꯃꯤꯟꯅꯔꯤ ꯍꯥꯏꯖꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ Da. ꯊꯣꯏ Da. ꯊꯣꯏ Da. Leitrabi Parody artist ama oina bise nauremna anauba chahina lakpada miyamgi mafanda yaipamangol bizari Ngarang imana pising ka singchu sana pati kon singsi ama ka phengam te hai pa. Moi tamwa. ꯃꯌꯥꯝꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯂꯥꯏꯔꯤꯛ ꯕ꯭ꯔꯦꯡ ꯄꯥꯔꯒꯅꯤ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ Breng. Ima. Kaukare. ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯇꯕꯤ ꯄꯦꯔꯣꯗꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯊꯦꯝꯃꯁꯤꯅ ꯃꯌꯥꯝꯅ ꯏꯀꯣꯡ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤ ꯅꯨꯡꯉꯥꯏꯔꯛꯄ ꯋꯥꯠꯇ ꯄꯥꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯋꯤꯁ ꯄꯤꯖꯔꯤ ꯋꯤꯁ ꯌꯨ ꯑꯦ ꯚꯦꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2022 Ariba chahina loikhraga anauba chahina lakpasida Parody maikaidagi nausa nauna mayambu yaipamangol bizari happy new year Online class tau hai ka kari no mana yeng tu na lai disi pa. Ima. Online gi class ne. aduga handak sahigi aina khwaidagi nungai sakhiba role hairagadi ngayon di sakhiba isi ai di handak se kok saba ma tawreda ꯍꯩꯃ ꯀꯩꯗꯧꯔꯒꯦ
ꯍꯣ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯂꯩꯗꯅ ꯁꯣꯝ ꯊꯪꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯉꯥ ꯂꯣꯏ ꯁꯤꯔꯦ ꯍꯥꯏꯕ ꯍꯩꯃ ꯂꯥꯏꯆꯠ ꯂꯥꯛꯑꯖꯥꯠꯂꯣ ꯅꯠꯇꯦꯗ ꯑꯩꯅ ꯁꯝꯗꯣ ꯀꯂꯔ ꯇꯧꯔꯒ ꯁꯣꯝ ꯊꯪꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯥꯖꯤꯜꯂꯨꯕꯒꯤꯅꯦ ꯍꯥꯏꯕ ꯍꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯍꯤꯗꯥꯛ ꯆꯥꯝꯁꯤꯟꯗꯕ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯤꯔꯛꯎꯀꯣ ꯄꯤꯗꯗꯤ ꯀꯩꯅꯣ ꯏꯆꯦꯒꯤꯕꯣ ꯑꯗꯨ ꯏꯆꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯔꯤꯕ ꯆꯍꯤꯁꯤꯅ ꯂꯣꯏꯈ꯭ꯔꯒ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯀꯤ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯎꯗꯅꯅꯦ ꯑꯩ ꯍꯤꯡꯕ ꯀꯩꯁꯨ ꯉꯝꯃꯣꯏꯌꯦ ꯄꯨꯟꯁꯤꯗ ꯃꯔꯥ ꯇꯞꯄ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯥ ꯀꯨꯃꯥꯔ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯥꯏꯀꯤꯒꯤ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯝꯇ ꯅꯝꯒꯦ ꯑꯩ ꯈꯠ ꯂꯥꯎꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯦꯀꯣ ꯑꯗꯨꯒ 2022ꯅ ꯂꯥꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯌꯥꯎꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯕꯤꯌꯨ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯖꯅꯕꯒꯤꯗꯃꯛ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯆꯔꯛꯀꯦ ꯋꯤꯁ ꯌꯨ ꯑ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯔꯝꯃꯨ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯊꯋꯥꯏꯁꯦ ꯊꯥꯒꯗꯧꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ 2022ꯅ ꯂꯥꯛꯄꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯕꯤꯀꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯍꯥꯏꯔꯝꯃꯨ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪ Wish you a happy new year. ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 호렌 비디오 남나봐 피셜 떠오릅니네 비디오 너야 누구만 비디오도 까나나 너무 하이 너야 누구만 비디오도 까나나 또 하이 아 ꯑꯗꯣ ꯄꯥꯔꯠ 1ꯗꯒꯤ ꯄꯥꯔꯠ 2 ꯐꯥꯎ ꯍꯥꯏꯕꯗ ꯃꯆꯥꯗꯣ ꯏꯔꯥꯅꯤꯗ ꯂꯥꯛꯑꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯪꯅ ꯅꯩꯗꯤ ꯅꯩꯗꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯅꯩꯔꯕꯅꯦ ꯌꯦꯡꯉꯣ DSLR ꯑꯗꯨꯒ ꯍꯜꯂꯣ ꯒꯥꯏꯁ ꯑꯩ ꯑꯉꯣ ꯀꯛꯆꯤꯡ ꯍꯟꯗꯛꯀꯤ ꯆꯍꯤ 2022ꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯅꯦ ꯑꯩ ꯇꯥꯛꯄꯤꯒꯦ ꯀꯔꯤ ꯍꯣ ꯌꯨꯇ꯭ꯌꯨꯕꯇꯅꯦ ꯃꯇꯩ ꯃꯅꯥꯎꯒꯤꯅꯦ ꯆꯦꯅꯦꯜ ꯃꯌꯥꯝ ꯊꯣꯛꯑꯕꯅꯦꯕ ꯍꯩꯃꯥ Hello Leitrabi Parody fans. I Muna camera number. Leitrabi Parody ki cameraman number and I am Happy New Year 2022 ye propose pizari. Adu handaki COVID-19 haugrabaso. Mayam chisinda bayade COVID lairi. Vaccine double dose kapiyo. Amadi handaki Omicron dagi ngakthokna si mayam punna. ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ wishing you a happy new year Happy New Year ma'am 2022 lakasida afa nungai khudimok oiminarisi haina delicate join mai gadigi harau nungai wa